ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯗꯨ ꯍꯪꯆꯤꯠ ꯂꯥꯡꯂꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯉꯥꯎꯖꯕ ꯗꯣꯖꯣꯗꯨꯁꯨ ꯀꯐꯣꯏꯗꯨ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯌꯣꯝꯗꯨꯅ ꯆꯥꯔꯤ꯫ ꯗꯣꯖꯣ ꯏꯕꯣ, ꯅꯪꯁꯦ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦꯗꯀꯣ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯕꯨ ꯁꯥꯏꯗꯨꯅꯇ ꯂꯩ ꯍꯥꯏꯕꯅꯤ ꯅꯆꯤꯟꯗꯣ꯫ ꯅꯠꯇꯦ, ꯅꯈꯗꯥꯡꯗꯨꯕꯨ ꯆꯣꯛꯊꯗ꯭ꯔꯤꯕ ꯍꯥꯏꯃꯤ ꯅꯪꯕꯣ꯫ ꯍꯥꯏꯔꯛꯄꯅꯤ ꯈꯣꯡꯕꯅ ꯗꯣꯖꯣ ꯃꯥꯅ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯑꯄꯪꯕ ꯗꯣꯖꯣꯗꯨꯁꯨ ꯁꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯏꯌꯥꯝꯕ, ꯌꯥꯝ ꯍꯥꯎꯋꯦ, ꯅꯪꯁꯨ ꯆꯥꯎꯗꯅꯁꯦ, ꯈꯨꯠꯊꯨꯝ ꯑꯃꯅꯤ꯫ ꯗꯣꯖꯣ, ꯅꯌꯥꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯔꯤꯉꯩꯗꯅꯦ ꯋꯥ ꯉꯥꯡꯒꯅꯨ꯫ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯈꯨꯠꯊꯨꯝ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯅꯇꯤꯟ ꯆꯥꯈꯣꯝꯕ ꯆꯣꯡꯉꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯗꯣꯖꯣ ꯃꯆꯤꯟꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯌꯥꯝꯕ, ꯁꯥꯎ ꯌꯥꯗꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯀꯐꯣꯏꯁꯦ, ꯆꯥꯎꯁꯤ ꯏꯌꯥꯝꯕ꯫ ꯌꯥꯔꯦ, ꯀꯐꯣꯏꯗꯣ ꯈꯨꯟꯅꯥꯏꯒꯤ ꯈꯨꯠꯁꯤꯟꯅꯗꯦ꯫ ꯅꯪ ꯎꯕꯗ ꯌꯥꯒꯁꯦ ꯂꯣꯏ ꯀꯨꯝꯃꯦ꯫ ꯅꯪ ꯂꯣꯏ ꯆꯥꯖꯔꯣ꯫ ꯂꯣꯏꯅ ꯆꯥꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯖꯣꯗꯣ ꯍꯔꯥꯎꯅ ꯃꯗꯣꯝ ꯑꯁꯨꯝ ꯍꯥꯏꯖꯔꯤ꯫ ꯍꯣꯏꯗ, ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯂꯣꯏꯅ ꯍꯦꯛ ꯉꯝꯁꯤꯜꯂꯒꯦꯗ꯫ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯣꯏꯃꯨ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯖꯣ, ꯅꯪꯕꯨ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯨ꯫ ꯁꯕꯥꯟꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯀꯣꯛꯅꯤꯅ ꯄꯤꯇ꯭ꯔꯨꯛ ꯄꯤ, ꯑꯗꯨꯒ ꯅꯈꯌꯥꯠꯇꯨꯅ ꯂꯥꯎꯔꯤꯗꯤ꯫ ꯅꯨꯄꯤ ꯐꯪꯂꯔꯣꯏꯅꯦꯕꯣ ꯅꯪꯕꯣ꯫ ꯗꯣꯖꯣꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯃꯨ ꯂꯩꯁꯪꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ ꯗꯣꯖꯣ ꯏꯕꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯆꯥꯗꯣ ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯁꯥꯃꯨ ꯑꯉꯧ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ, ꯁꯥꯃꯨ ꯑꯉꯧꯕꯗꯣ꯫ ꯈꯣꯏꯃꯨꯅ ꯑꯗꯨꯅꯦꯕ, ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯏ ꯃꯆꯤꯟꯁꯦ ꯆꯠꯅꯤꯡꯗꯨꯅꯇ ꯂꯩꯕꯁꯤꯕꯣ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯤꯕ꯫ ꯃꯤꯡꯗꯥꯃꯛꯅ ꯗꯣꯖꯣ ꯀꯥꯏꯅ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯥꯅ ꯊꯣꯟꯕꯤꯔꯤꯅꯤ ꯀꯩꯅꯣ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯡꯅꯦꯅ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯊꯣꯜꯂꯤꯅꯤ꯫ ꯅꯨꯡꯁꯤ꯫ ꯏꯃꯥꯒꯤꯕꯨꯗꯤ ꯃꯤꯡꯗꯣ ꯅꯨꯡꯁꯤꯕ, ꯑꯗꯣ ꯃꯤꯅ ꯇꯥꯕꯗꯗꯤ ꯁꯥꯗꯒ ꯊꯣꯟꯗꯧꯕ ꯃꯤꯡ ꯍꯦꯛ ꯃꯥꯟꯕ ꯅꯪꯒꯤ ꯃꯤꯡꯗꯣ꯫ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨ ꯂꯩꯁꯪ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯗ, ꯅꯣꯏꯁꯅꯨꯗ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯑꯃꯀꯣꯛ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯄꯨꯗ꯭ꯔꯨꯞ ꯀꯦꯟꯖꯔꯒꯦ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯀꯩꯅꯣ꯫ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪ, ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦꯅꯦ, ꯁꯛ ꯐꯖꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨꯅꯦ ꯍꯥꯏꯔꯤꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯒ ꯑꯩꯒ ꯈꯪꯉꯦꯗꯅ꯫ ꯈꯣꯏꯃꯨꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯃꯨ ꯂꯩꯁꯪꯁꯨ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯗ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯩ ꯃꯑꯣꯡꯗ꯫ ꯃꯤ ꯑꯩꯗꯤ ꯁꯣꯝꯗ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯀꯅꯥꯝ ꯀꯣꯏꯗꯕꯩ ꯋꯥꯅꯤ꯫ ꯀꯣꯏꯅꯁꯦ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯋꯥꯠꯇꯦ ꯀꯩꯅꯣ꯫ ꯑꯩꯒꯤ ꯄꯥꯈꯣꯡ ꯈꯔꯥꯡꯅ ꯉꯥꯏꯖꯕꯤ ꯂꯩꯁꯥꯕꯤ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯣ, ꯀꯣꯛꯊꯣꯡ ꯑꯃ ꯍꯥꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯇꯝꯃꯨꯕꯤꯒ ꯃꯅꯤꯡꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯌꯥꯏꯃꯕꯤꯗꯨꯒꯔꯣ? ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯇꯝꯃꯨꯕꯤꯅꯗꯤ ꯈꯔ ꯐꯗꯣꯏ ꯃꯥꯜꯂꯦ꯫ ꯅꯪꯒ ꯀꯨꯆꯨꯁꯨ ꯃꯥꯟꯅꯕ, ꯑꯗꯨꯒ ꯌꯥꯏꯝꯕꯤ ꯑꯉꯥꯎꯕꯤꯗꯨꯗꯤ ꯇꯜꯂꯤꯀꯣ, ꯁꯣꯅꯣ ꯐꯖꯅ ꯆꯨꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯗ ꯅꯈ꯭ꯋꯥꯡꯗꯒ ꯌꯥꯜꯂꯒ ꯑꯗꯨꯝ ꯇꯥꯟꯅꯗꯥꯏ ꯃꯥꯗꯤ꯫ ꯆꯤꯟꯅ ꯃꯄꯥꯜꯂꯤ ꯀꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯤꯅꯦ꯫ ꯍꯣ, ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯌꯥꯝ ꯃꯨꯛꯆ ꯁꯥꯏꯗꯣ, ꯍꯌꯦꯡ ꯅꯌꯨꯝꯗ ꯄꯥꯜꯂꯒ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯗꯅꯦ ꯁꯛꯇꯨꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯇꯝꯗꯨꯗꯇ ꯁꯦꯜꯒꯤ ꯃꯒꯨꯜꯁꯦ ꯈꯪꯂꯛꯀꯗꯧꯅꯤ꯫ ꯏꯇꯥꯎ, ꯌꯨꯝ ꯄꯥꯟꯕꯗꯣ ꯁꯛ ꯊꯤꯃꯜꯂꯗꯤ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯟꯕ ꯐꯪꯗꯣꯏꯅꯣꯅꯦ? ꯏꯇꯥꯎꯒꯤ ꯁꯛꯇꯨꯗ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯛꯀꯗꯧ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯏꯊꯥ ꯊꯥꯖꯗꯦꯕꯣ꯫ ꯏꯇꯥꯎꯒꯤ ꯀꯨꯆꯨꯗꯨꯕꯨ ꯃꯨꯕ ꯈꯛꯇ ꯅꯠꯇꯕꯤ ꯁꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ꯫ ꯐꯅꯕꯨ ꯆꯥꯟꯅꯅ ꯊꯣꯜꯂꯤ ꯃꯤꯡꯗꯣ, ꯑꯃꯨ ꯂꯩꯁꯪ ꯀꯥꯏꯅ꯫ ꯃꯤꯡꯗꯨꯇꯪ ꯇꯥꯕꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯥꯏꯗꯨꯅ ꯆꯦꯟꯕꯗꯣ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩꯕꯨꯗꯤ ꯃꯨꯁꯨꯛ ꯃꯨꯔꯦ, ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯔꯣꯏꯕ꯫ ꯑꯗꯣ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦ? ꯅꯨꯄꯤ ꯃꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯔꯤꯗꯨꯕꯣ? ꯅꯊꯃꯣꯏ ꯁꯦꯡꯗꯕ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯂꯣꯏꯕꯣ꯫ ꯑꯩꯗꯔꯣ ꯁꯦꯡꯗ꯭ꯔꯤꯁꯦ? ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯅꯨꯄꯤ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤ, ꯑꯗꯩ
ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯆꯤꯟꯗ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯣꯏꯈ꯭ꯔꯕꯣ ꯍꯥ ꯅꯪꯗꯤ ꯈ꯭ꯋꯥꯏ ꯐꯠꯇ꯭ꯔꯤꯁꯤ ꯅꯨꯄꯤ ꯃꯔꯤꯕꯨ ꯀꯣꯏꯕꯣ ꯅꯨꯄꯤ ꯃꯔꯤ ꯀꯣꯏꯕꯣ ꯀꯔꯤ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯗꯅ ꯅꯨꯄꯤ ꯐꯪꯗꯕ ꯀꯁꯤ ꯂꯩꯃꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯔꯩꯔꯣꯝꯗ ꯂꯥꯛꯄꯗꯨꯗ ꯈꯣꯝꯕꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯅꯤꯃꯛ ꯍꯥꯏꯅꯔꯤꯁꯤꯡꯗꯣ ꯇꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯇꯣ ꯂꯣꯏꯅ ꯁꯣꯏꯔꯦ ꯈꯣꯝꯕꯅ ꯃꯔꯩꯗꯨ ꯑꯁꯨꯝ ꯁꯥꯡꯊꯔꯛꯂꯕꯗꯤ ꯈꯟꯅꯔꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯈꯥꯝꯗꯣꯔꯛꯄꯅꯤ ꯈꯣꯏꯃꯨꯗꯨ ꯈꯣꯝꯕꯗ ꯃꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯈꯣꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯕ ꯈꯣꯝꯕ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯦꯜꯗꯕꯨ ꯃꯤꯍꯧꯔꯒꯅꯦ ꯃꯤꯒꯤ ꯁꯦꯡꯅꯧ ꯁꯛꯇꯝ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯨꯄꯤꯗꯨꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕꯤꯗꯤ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦꯕ ꯃꯤꯠ ꯍꯔꯥꯎ ꯌꯥ ꯍꯔꯥꯎ ꯂꯩꯔꯛꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯀꯗꯕꯗꯤ ꯃꯥꯟꯗꯦ ꯑꯃꯨ ꯂꯩꯁꯪꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯈꯣꯝꯕꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯈꯣꯝꯕ ꯃꯃꯥꯏꯒꯗꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇꯗ ꯃꯃꯤꯠꯅ ꯍꯟꯅꯐꯥꯎ ꯌꯦꯡꯗꯕ ꯑꯗꯒꯤ ꯑꯩꯕꯨ ꯁꯛ ꯊꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯕ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯊꯤꯗꯕ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯖꯕꯤꯕ ꯑꯗꯩꯗꯤ ꯑꯅꯦꯝ ꯑꯋꯥꯡ ꯊꯥꯛ ꯈꯥꯏꯗꯕ ꯑꯩꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯐꯨꯕꯤꯔꯕꯁꯨ ꯃꯇꯝ ꯇꯨꯃꯤꯟ ꯈꯥꯡꯖꯕ ꯑꯗꯨꯒ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯕ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯇꯕ ꯑꯩꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕ ꯑꯗꯩꯗꯤ ꯌꯥꯔꯦ ꯇꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯛꯇꯤ ꯊꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨꯝꯕ ꯅꯨꯄꯤ ꯂꯩꯇꯦ ꯀꯩꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯂꯩꯒꯅꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯗꯨꯕꯨꯅꯤ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪ ꯇꯥꯅꯤꯡꯗ꯭ꯔ ꯍꯥꯏꯕꯒꯨꯝ ꯃꯅꯥꯀꯣꯡꯒꯗ ꯍꯣꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯂꯩꯕꯗꯣ ꯁꯅꯥꯒ ꯊꯥꯗꯣꯏꯒꯗꯣ ꯑꯗꯣ ꯊꯥꯗꯣꯏꯗꯣ ꯈꯨꯟꯊꯛꯀꯤ ꯂꯥꯏꯔ ꯂꯨꯈ꯭ꯔꯥ ꯃꯆꯥ ꯑꯃꯒ ꯀꯣꯏꯅꯔꯤ ꯃꯥꯜꯂꯦꯅꯦ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯖꯤꯟꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯍꯦꯛ ꯎꯅꯕ ꯊꯦꯡꯅꯩ ꯈꯣꯝꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯀꯅꯥꯒꯅꯣ ꯃꯥꯒ ꯅꯨꯡꯁꯤꯅꯩꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯋꯥꯅꯕ ꯈꯛꯅꯤ ꯃꯥ ꯉꯁꯤ ꯇꯣꯛꯌꯦꯡꯀꯣ ꯃꯥ ꯉꯁꯤ ꯈꯣꯏꯃꯨꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯣꯝꯕ ꯁꯅꯥꯗꯨꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯍꯣꯟꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤ ꯏꯇꯥꯎ ꯇꯨꯔꯦꯜ ꯀꯪꯀꯩ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯥ ꯄꯔꯦꯡ ꯎꯅꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯈꯣꯏꯃꯨꯒꯤ ꯋꯥꯐꯝꯗꯨꯗ ꯈꯣꯝꯕꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔ ꯈꯨꯝꯃꯤ ꯑꯣ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯇꯧꯖꯁꯅꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯐꯕ ꯀꯅꯥ ꯑꯃ ꯈꯟꯖꯕ ꯑꯣꯏꯔꯤꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯃꯄꯨ ꯄꯥꯟꯕ ꯅꯠꯇꯦ ꯑꯐꯕ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯈꯟꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏꯗꯣ ꯑꯃꯨ ꯂꯩꯁꯪꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯦ ꯕꯤꯅꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯕꯥꯏ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯝꯇ ꯐꯪꯖꯔꯗꯤ ꯐꯈ꯭ꯔꯗꯧꯅꯤ ꯏꯆꯦꯗꯣ ꯀꯨꯏꯔꯦ ꯂꯩꯁꯥꯔꯤꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯂꯩꯖꯈꯤꯕꯗꯣ ꯑꯩꯗꯤ ꯄꯥꯝꯂꯤꯕꯅꯤ ꯈꯣꯏꯃꯨꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯅꯍꯥꯟ ꯑꯩꯒꯤ ꯏꯆꯜꯗꯣ ꯃꯥꯅ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯏꯆꯜꯗꯣ ꯆꯥꯛꯀ ꯆꯥꯗꯗꯅ ꯑꯗꯩ ꯑꯩꯁꯨ ꯏ ꯀꯥꯔꯤ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯆꯠꯂꯒ ꯍꯦꯛꯇ ꯐꯨꯊꯔꯨꯕꯅꯤꯗꯅ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯩꯁꯨ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯆꯪꯂꯒ ꯅꯦꯠꯄꯅꯤꯗꯅ ꯐꯖꯅ ꯅꯥꯔꯝꯅꯤ ꯅꯨꯄꯥꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯉꯛꯄꯅꯦ ꯑꯍꯨꯝꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯥ ꯃꯁꯥꯅ ꯃꯤꯒꯤ ꯃꯆꯦ ꯃꯆꯜꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯛꯂꯕ ꯀꯥꯟꯗꯗꯤ ꯑꯔꯥꯟꯕꯅꯤ ꯈꯜꯂꯤꯕꯣꯏ ꯅꯨꯄꯤ ꯃꯔꯤ ꯀꯣꯏꯔꯤꯕ ꯈꯣꯏꯃꯨꯁꯨ ꯃꯆꯜꯒꯤ ꯅꯨꯄꯥꯅ ꯃꯥꯒꯨꯝꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯨꯒꯅꯤ ꯈꯪꯂꯤ ꯅꯨꯄꯤ ꯄꯨꯝꯕ ꯁꯦꯜꯗ ꯆꯣꯞꯄꯤ ꯍꯥꯏꯖꯔꯤꯕ ꯑꯃꯨ ꯂꯩꯁꯪꯗꯨ ꯃꯁꯦꯅ ꯁꯦꯜꯗ ꯆꯣꯞꯂꯛꯄꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕꯅꯤ ꯍꯥꯏꯔꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯄꯥꯝꯕ ꯈꯣꯝꯕꯗꯨ ꯅꯨꯄꯤꯅ ꯃꯤꯠ ꯌꯥꯝꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯜꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯗꯤ ꯑꯐꯕ ꯃꯁꯦꯟ ꯈꯟꯕꯅꯤ ꯍꯥꯏꯔꯤ ꯂꯟ ꯊꯨꯝ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯆꯜ ꯊꯥꯗꯣꯏꯅ ꯂꯥꯏꯔ ꯂꯨꯈ꯭ꯔꯥ ꯑꯃ ꯅꯨꯡꯁꯤꯅꯕꯗꯤ ꯑꯊꯤꯡꯕ ꯊꯝꯒꯦ ꯈꯜꯂꯤ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯃꯤꯌꯥꯝꯅ ꯁꯖꯤꯛ ꯆꯥꯕꯁꯤ ꯃꯉꯥꯏꯔꯤ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯣ ꯉꯥꯡꯖ ꯁꯥꯔꯤꯕꯗꯨ ꯃꯃꯥꯏꯗ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯖꯔꯤꯕꯅꯤ ꯈꯪꯖꯗ꯭ꯔꯕꯣꯏ ꯑꯄꯪꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯑꯄꯪꯗꯣ ꯖꯣꯗꯨꯃꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯃꯁꯥ ꯃꯁꯥꯅ ꯐꯪꯕꯅꯤ ꯃꯄꯨ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯗꯣꯖꯣꯁꯨ ꯑꯍꯨꯝꯗꯨꯒꯤ ꯋꯥꯔꯤ ꯇꯥꯅ ꯀꯐꯣꯏ ꯇꯔꯨꯛꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯏ
ꯋꯥꯗꯦꯝ ꯇꯪꯒꯥꯡꯗ ꯃꯥꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ ꯈꯣꯏꯃꯨ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯇꯥꯎꯆꯥ ꯀꯥꯟꯅꯗꯦ ꯍꯨꯃꯥꯡꯅꯒ ꯁꯧꯕꯅꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨ ꯂꯨꯖꯔꯨꯁꯤ ꯂꯥꯎ ꯍꯩ ꯗꯣꯖꯣ ꯍꯥꯏꯕ ꯅꯪꯁꯨ ꯅꯌꯨꯝ ꯆꯪꯉꯨꯆꯣ ꯀꯐꯣꯏ 6-7 ꯄꯨꯗꯝ ꯆꯥꯏ ꯁꯤ ꯊꯤꯕꯣꯡ ꯂꯥꯎꯁꯦ ꯆꯠꯂꯣ ꯅꯈꯣꯏ ꯃꯥꯗꯅꯦ ꯀꯨꯞꯁꯨ ꯑꯃꯨꯛ ꯁꯨꯕꯤꯌꯨ ꯍꯥꯏꯌꯨ ꯅꯕꯨꯛ ꯅꯥꯗꯅꯕ ꯑꯁꯦꯡꯕꯩꯔꯣ ꯏꯌꯥꯝꯕ ꯌꯥꯅꯤ ꯍꯥꯏꯔꯒꯦ ꯆꯥꯕꯨ ꯆꯥꯅꯤꯡꯉꯦ ꯀꯨꯞꯁꯨꯗꯣ ꯀꯣꯕꯤꯒ ꯀꯣꯠꯇꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩ ꯆꯪꯉꯒꯦ ꯀꯨꯞꯁꯨ ꯑꯃꯨꯛ ꯆꯥꯔꯛꯈꯤꯒꯦ ꯑꯩꯕꯨ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯏꯌꯥꯝꯕꯁꯤ ꯑꯍꯨꯝꯗꯨꯁꯨ ꯗꯣꯖꯣꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯃꯨ ꯂꯩꯁꯪꯅ ꯑꯁ ꯗꯣꯖꯣ ꯂꯣꯡꯈ꯭ꯔꯤ ꯌꯣꯡꯊꯣꯛꯅ ꯅꯪꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯔꯨꯝꯕꯒ ꯅꯪꯒ ꯆꯞꯄꯨ ꯃꯥꯟꯅꯔꯝꯅꯤꯅꯦ ꯅꯪ ꯆꯤꯡꯈꯠꯄꯗ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯗꯣꯖꯣꯗꯣ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯂꯩꯃꯥꯏ ꯅꯤꯛꯄ ꯃꯈꯩ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯗꯣꯖꯣ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ ꯏꯇꯥꯎꯆꯥ ꯌꯦꯡꯉꯨꯅꯦ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯆꯦꯟꯈꯤꯕ ꯃꯥꯟꯗ꯭ꯔꯣ ꯌꯥꯔꯣꯏ ꯁꯤ ꯉꯥꯡꯁꯦ ꯂꯩꯅꯥ ꯂꯥꯛꯑꯅꯤꯕ ꯁꯣꯏꯗꯅ ꯈꯨꯅꯣꯏꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦꯕ ꯈꯣꯝꯕꯅ ꯑꯃꯨꯛ ꯀꯥꯟꯅꯗꯦꯁꯦ ꯆꯠꯁꯤ ꯂꯥꯎ ꯏꯔꯨ ꯂꯨꯔꯁꯤ ꯑꯗꯨꯒ ꯑꯈꯥꯕ ꯃꯆꯥ ꯑꯃꯁꯨ ꯈꯔ ꯄꯥꯏꯔꯒ ꯂꯩꯄꯨꯡ ꯐꯝꯃꯨꯁꯤ ꯍꯣꯏꯅꯤ ꯏꯇꯥꯎ ꯈꯣꯝꯕ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯆꯤꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯣ ꯏꯇꯥꯎꯅ ꯍꯦꯛꯇ ꯃꯨꯟꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯈꯣꯏꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯈꯥꯕꯗꯣ ꯄꯥꯏꯗ꯭ꯔꯤꯉꯩ ꯑꯩ ꯏꯕꯦꯅꯤꯒ ꯊꯝꯕꯥꯜꯒ ꯎꯅꯔꯝꯗꯕ ꯌꯥꯔꯣꯏ ꯑꯅꯤꯗꯣ ꯉꯁꯤ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯦꯕ ꯎꯅꯍꯧꯗꯕ ꯌꯥꯝ ꯍꯦꯛ ꯌꯥꯗꯕꯅꯦ ꯑꯗꯨꯅ 이루자ꯕ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯈꯣꯝꯕ ꯑꯩꯈꯣꯏꯅꯤꯗꯤ ꯑꯗꯨꯝꯕ ꯎꯅꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯎꯅꯖꯧꯔꯣ ꯏꯇꯥꯎ ꯈꯣꯏꯅꯤ ꯅꯪ ꯉꯥꯏꯔꯝꯃꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ 이루 ꯂꯨꯔꯨꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯄꯨꯟꯅ 이루 ꯂꯨꯖꯔꯝꯃꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯈꯪ ꯑꯍꯨꯝꯗꯨ 이루 ꯂꯨꯔꯤꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ ꯏꯇꯥ ꯑꯁ ꯑꯩꯗꯤ ꯇꯟꯗꯣꯏꯔꯤꯗ ꯍꯩꯅꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯇꯥ ꯂꯩꯁꯤ ꯀꯩꯗꯧꯔꯕꯒꯦ ꯀꯅꯥꯅꯣ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯕꯗꯨꯕꯣ ꯏꯇꯥ ꯁꯤꯡꯒꯥꯔꯦ ꯇꯨ ꯃꯁꯤꯒꯤ ꯑꯃꯨ ꯂꯩꯁꯪ ꯍꯥꯏꯕ ꯖꯣꯝ ꯅꯤꯡꯊꯧ ꯃꯥꯟꯕꯁꯤꯅꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯏꯆꯨꯝ ꯆꯨꯝꯗꯕꯅꯦ ꯁꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯎꯆꯠꯅꯤꯡꯈꯤꯕꯁꯤꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯇꯨꯝ ꯆꯥꯎꯕꯁꯦ ꯃꯅꯥꯗ ꯐꯖꯔꯦ ꯈꯟꯗꯅ ꯁꯤꯖꯔꯤꯕ ꯎꯕꯗꯗꯤ ꯃꯩꯇꯥꯟꯗ ꯌꯥꯏꯉꯪ ꯇꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯣ ꯅꯪꯁꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯣ ꯈꯪꯂꯤꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯟꯒꯦꯒ ꯈꯜꯂꯤꯔ ꯈꯪꯗꯦꯕ ꯑꯁꯤꯒꯤ ꯖꯣꯝ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯁꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯃꯆꯤꯟ ꯈꯔ ꯀꯟꯕ ꯑꯕꯦꯝꯆꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯁꯤ ꯑꯍꯨꯝꯁꯦ ꯑꯩ ꯇꯧꯒꯦꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯏꯇꯥꯎꯆꯥ ꯁꯅꯥꯕꯨꯟ ꯑꯍꯨꯝ ꯂꯥꯛꯏꯗꯣ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯪꯅ ꯉꯥꯎꯖꯕ ꯂꯩꯁꯤꯁꯤꯁꯨ ꯌꯥꯎꯔꯤ ꯏꯇꯥꯎ ꯈꯣꯏꯃꯣ ꯂꯩꯁꯤꯁꯦ ꯈꯪꯅꯕ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯥ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯗꯣꯔ ꯄꯣꯠꯅꯤ ꯅꯨꯄꯤꯅꯕꯨ ꯁꯦꯜ ꯄꯥꯝꯗꯦꯕ꯭ꯔꯣ ꯈꯣꯝꯕꯅ ꯁꯤꯡꯒꯥꯔꯩꯁꯦ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯥꯁꯦ ꯅꯨꯄꯥ ꯎꯅꯕ ꯁꯨꯡꯎ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯊꯃꯣꯏꯁꯨ ꯈꯔ ꯁꯦꯡꯖꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯁꯤ ꯑꯣꯏꯅ ꯌꯦꯡꯂꯁꯤꯔ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯔꯤꯕꯨꯗꯤ ꯀꯣꯏꯔꯤꯕꯨ ꯑꯕꯦꯝꯆꯥꯁꯤꯃꯁꯨ ꯀꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯃꯁꯛ ꯑꯁꯦ ꯁꯨꯃꯟ ꯑꯩ ꯄꯨꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯃꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕꯨ ꯄꯥꯝꯃꯨꯏꯅꯦ ꯏꯇꯥꯎ ꯈꯣꯏꯃꯣ ꯃꯔꯤ ꯀꯣꯏꯔꯤꯗꯨꯅ ꯄꯦꯜꯂꯛꯇ꯭ꯔꯗꯅ 5 ꯁꯨꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯦꯃꯜꯂꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯦꯃꯟꯗꯦ ꯌꯥꯅꯤ ꯀꯔꯤꯒꯤ ꯍꯦꯃꯟꯕꯅꯣ 100ꯒꯤ ꯃꯄꯨꯅꯦ ꯑꯩꯈꯣꯏꯗꯤ 100ꯒꯤ ꯃꯄꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯈꯣꯏꯃꯨꯅ ꯃꯈꯣꯜꯒꯗꯨ ꯁꯦꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯆꯜꯁꯤꯡ ꯅꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯑꯕꯦꯝꯆꯥ ꯃꯥꯒꯤ ꯈꯗꯥꯡ ꯊꯥꯗꯕꯗ ꯍꯧꯔꯛꯏ ꯍꯣꯏꯅꯦ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩꯈꯣꯝ ꯀꯣꯠꯄ ꯂꯥꯛꯀꯗ꯭ꯔꯣ ꯃꯐꯝꯁꯤꯗ ꯍꯩꯃ ꯌꯥꯝ ꯁꯥꯎꯏ ꯀꯩꯒꯤꯅꯣ ꯑꯕꯦꯝꯆꯥ 이쯤 ꯍꯪꯕꯒꯁꯤ ꯑꯝꯇ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯦ ꯇꯥ ꯈꯣꯏꯃꯣ ꯅꯣꯏꯕꯨ 이루ꯖꯕꯗꯣ ꯇꯨꯔꯦꯜꯁꯤꯗ ꯂꯨꯖꯕ ꯌꯥꯗꯕ꯭ꯔꯥ ꯅꯌꯨꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯐꯝꯅꯤ ꯈꯪꯂꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ 이루 ꯂꯨꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯕꯕ ꯍꯥ ꯑꯕꯦꯝꯆꯥ ꯄꯨꯈ꯭ꯔꯤꯗ ꯂꯨꯁꯤꯟꯕꯁꯨ ꯅꯠꯇꯦ ꯏꯔꯣꯏꯁꯤꯟꯕꯁꯨ ꯅꯠꯇꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯒ ꯂꯨꯖꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ
Hoi, kaire. Pukri lusin mana trabasu. Isung kradi adumu sen tharabani pukri sida. Angang macha maksunate. Khaji khara wakhal tabi budi pharabani. Asum ngangnari ngai leisiga singarai gana isingdu prap solat lami. Abimsa gi isingsu singarai sokpirami. Isingda sokpa loirabada nupa ahumdu wa ngangbagi tanjam ta supida makhoi leisabi ahumdu satkirami. Singarai de wa haigi khanjaba khombadu wamta haibasu nanghauda tumina dumak lehurabada saungladuna asum haire. Si abimsa haibisa masin kanjre. Nupa phangloisi. Mi singarai do wam taijai khanbisa. Mana kari no kabu pokpadongna wam yam nganglamnaga chakrebasi. Hoine. Leisi su aigi sanagi diksidaga yenglamdan chakrebi. Khoimuna. Masi abimsa se. Masi no khaksu kalimasi. Masi lobu yam nupi na tiyasi. Kanadese. Aikhoisu lusilasi. Aisu nupi na ngairamani. Asumna humdu iruluba loisinduna magi mayimda sangnaduna pirol honglaga amuk thoknarakle. Itaw khoimo kaidono nangi nupi unadoibo. Aikhoisu ngaibirage. Nanguna loiraga amuk puna chakraseb. Hoine. Aisu yudu thakningmra loirabani. Aduda somdasune. Anisu unaramdradi yadriba muksu parise. Sasa unaramlaga halaknaba tawsi lausasi. Asi haiduna khoimudu magi nupi thambalga hainakiba mafamadu madu tamna lakle. Thambalsu khoimubu lakpa ngaiduna leirami. Khoimu lakpu ubaga thambaldu harauna kauzerei. Ta khoimu lakti laidana. Hainakiba matam soiba haisidi ta khoimu haunabini. Aidi laklaroi trabu khalurabani. Thambal aisi yumda imado nasayam kana ngamahudi. Adubo nangna ngairamnani khanduna ai kakta oirabasu yorage khanduna laklibani. Ha ima masa ngamahudi haiba kayam kana ngamdabano ta khoimu amaiba gamta yengdro haisibo. Yengi. Pibung kasingoi. Adubo kura amaibaduna kana honabiduna hauzik khazikti masadu yang haure. Adugani aina nangunabuse leisi. Parisi ta khoimu imagi seba sa tawboina aibu ngasi yumda pubiro. Aidi yumdagi chelurige haida thoraklabani. Tu phani kaifiga loina puraklabani. Asi haiduna thamba magi sanabun manungdagi phanek pisingdu lauthoraklami. Mataududa khoimu taha na khumlei. Yadi thamba yengo imado masayam kana ngamdadu leiringai nangbu amu yumduda pusilabadi aibu mina wakal yamna yaudaba moin urani. Chelasu ngasigidi chenba yade. Ta khoimo kariga wakal tadabano. Ima nare haiduna mamu pusilaklini dum khanjani. Aidi yumdagi thoraklabani. Si aibu puroba. Thamba ngasisi noma paleba aduga thangsu oi. Aduna numit yam phati. Si chelabasu hayeng chelasi. Nangai bom phamsida hayeng sungaiduna nang leiramoba. Ta khoimo nang siam phatte. Aidi nangna lepigadra khanjarubani. Yumdana ima paba naibu atopu nupada haina singna aduna thazakre. Aduga nangna chelasi haibasu yade. Ai pukning yam nungsire. Thamba karisu henjina khanganusi. Ai heng nang buloba soida lake. Nangai bungairamo pare masigidi ai chelage ko. Pare ta khoi nang hayeng soida maki lakti lau ko. Hoi lake ai chele ko. Asi airam laga khoi mudu prap lakle. Masaidai ngangnari budu tariba matau ani dudi nokladuna amu leisangna asum naijeraklammi. Ita khoi mo nangse nachin thibdi pa chana hi. Kashu tawdabi madubu kanna nare kaijile. Amudasu tum thazari male duga. Chani. Karaidagi ai masinba ngamoi. Sum phazabududa koiba wani. Aigi matam zadri phau nupiga senba yawna teda. Hoise. Khoimuni itaw nangse. Leirang amada mo sinsina tongi. Longnambaga sina hayriba amuk toiba. Amasu unakine daide. Adusu unarushila. Madu masu baba nare nek taijinduini jasilao. Asumna khoimudu ibeniga unasi hainakiba mafamadu tamna muk lakle. Ibeni su adu mangai khoimubu lakpa ngairaduna leiramni. Ibeni kayam koiri ngaiba. Ai lakpado khajik tingtokre saunuko. Ta khoimo
ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯌꯥꯝ ꯊꯦꯡꯂꯒꯦꯁꯦ ꯅꯪ ꯈꯪꯗ꯭ꯔꯕ ꯑꯁ ꯏꯕꯦꯟꯅꯤ ꯁꯥꯎꯔꯅꯨꯕ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯌꯥꯗ ꯇꯧꯕꯅꯦꯕ ꯄꯥꯕꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯦ ꯑꯗꯨꯒꯤ ꯁꯠ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯇꯥꯈꯣꯏꯃꯣ ꯅꯄꯥ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯃꯇꯝꯁꯤ ꯌꯦꯡꯉꯨ ꯌꯥꯆꯪꯉꯛꯑꯕꯅꯤ ꯀꯔꯤꯅꯣ ꯏꯕꯦꯟꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤꯗꯨꯗꯤ ꯅꯁꯥ ꯅꯇꯣꯝꯇꯒꯤ ꯈꯟꯒꯅꯨꯅꯦ ꯏꯕꯦꯝꯃ ꯃꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯔꯣ ꯅꯪꯒꯤꯗꯣ ꯇꯥꯈꯣꯏꯃꯣ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯔꯛꯏꯁꯦ ꯅꯪꯅ ꯋꯥ ꯂꯩꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯑꯩꯁꯦ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯈꯣꯏꯃꯣꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯐꯥꯎꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯇꯥꯈꯣꯏꯃꯣ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯅꯤꯗꯨ ꯈꯣꯏꯃꯨꯅ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯕ ꯅꯪꯗ ꯁꯠ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯅꯤ ꯆꯠꯈ꯭ꯔꯕꯗ ꯑꯃꯨ ꯂꯩꯁꯪꯒ ꯈꯣꯝꯕꯒꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨ ꯂꯩꯁꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪꯒꯤ ꯏꯕꯦꯅꯤ ꯍꯥꯏꯕ꯭ꯔꯥ ꯏꯕꯦꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯑꯁꯤ ꯀꯞꯄꯦꯅꯦ ꯃꯅꯧꯒ ꯆꯤꯡꯈꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯏꯇꯥꯎ ꯀꯞꯁꯠꯂꯣ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯁꯤꯗꯣꯔꯕꯅꯤ ꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯆꯦꯜꯂꯁꯤ ꯃꯥꯏꯒ ꯍꯥꯏ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯅ ꯆꯦꯜꯂꯁꯤ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯍꯩꯗꯕ ꯇꯧꯔꯒꯦꯕ ꯆꯠꯊꯣꯛꯑꯗꯥꯗ ꯆꯠꯂꯣ ꯑꯋꯣꯏ ꯆꯠꯂꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯩꯁꯦ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ ꯅꯨꯄꯤ ꯈꯔ ꯌꯥꯝ ꯀꯣꯏꯖꯔꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯗꯦ ꯑꯁꯤꯒꯤ ꯏꯕꯦꯅꯤꯁꯤꯗꯤꯅꯦ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕꯩ ꯍꯥꯏꯔꯤꯅꯤ ꯈꯔ ꯂꯤꯔꯕꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯁꯨꯍꯟꯕꯅꯤ ꯑꯗꯨꯒ ꯇꯥ ꯈꯣꯏꯃꯨꯅ ꯑꯗꯨꯝ ꯀꯧꯏ ꯂꯤꯃꯟꯕꯒꯤ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯃꯥꯏꯁꯦ ꯑꯣ ꯂꯤꯃꯟꯕꯗꯨꯅ ꯑꯣꯏꯇꯥꯏ ꯃꯥꯒꯤ ꯆꯦꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯦ ꯑꯗꯣ ꯏꯕꯣ ꯅꯪꯕꯨ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤꯅꯤꯅꯦ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯝꯐꯥꯎ ꯀꯣꯏꯒꯤ ꯐꯪꯗ꯭ꯔꯤ ꯁꯣꯝꯗ ꯃꯣꯏꯅ ꯁꯦꯟꯁꯤ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯕꯤꯗꯧ ꯂꯩꯇꯦꯗ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯤꯡꯗ꯭ꯔꯤꯕ ꯃꯇꯝ ꯈꯖꯤꯛꯇ ꯄꯥꯈꯪ ꯑꯣꯏꯈꯤꯒꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯏꯁꯛꯁꯤꯁꯨ ꯍꯩꯖꯩꯈꯩ ꯐꯖꯧꯔꯕꯅꯤꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯣꯏꯇꯥꯅ ꯇꯥꯟꯅꯩꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯌꯥꯔꯛꯇꯕ ꯑꯝꯇ ꯂꯩꯇꯦ ꯀꯩꯅꯣ ꯂꯧꯕꯤꯌꯨ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯨꯊꯛꯁꯤꯜꯗꯤ ꯅꯣꯡꯗ ꯄꯨꯊꯣꯛꯀꯅꯤꯁꯨ ꯈꯪꯗꯕꯗꯣ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯥ ꯑꯁ ꯇꯥꯟꯖꯥ ꯆꯥꯗ ꯇꯧꯕꯅꯦꯃꯤ ꯑꯩꯅ ꯄꯨꯊꯣꯛꯄ ꯅꯨꯃꯤꯠꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯩ ꯁꯤꯕ ꯅꯨꯃꯤꯠꯇ ꯄꯨꯊꯣꯛ ꯃꯩ ꯊꯥꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯅ ꯊꯛꯅꯕ ꯌꯨꯗꯣ ꯅꯪꯅ ꯍꯦꯛ ꯀꯣꯛ ꯍꯣꯏ ꯑꯗꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯌꯥꯝ ꯋꯥꯈꯜ ꯇꯥꯕ ꯁꯥꯕ ꯈꯣꯝꯕꯗꯨ ꯑꯅꯤꯗꯣ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯦ ꯋꯥꯊꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯟꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯌꯨ ꯊꯛꯄ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯨ ꯃꯣꯏꯒꯤ ꯌꯨ ꯊꯛꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯌꯨꯗꯣ ꯈꯔ ꯄꯥꯏꯅꯔꯕꯗ ꯀꯔꯤ ꯍꯥꯏꯅꯔꯛꯂꯤ ꯑꯃꯨꯛꯁꯨ ꯌꯨ ꯉꯥꯎꯕꯅ ꯉꯥꯡꯗꯕ ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯑꯍꯨꯝꯗꯨ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯑꯃꯨ ꯂꯩꯁꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯆꯣꯞꯁꯤꯗꯤ ꯑꯋꯣꯏꯕ ꯑꯣ ꯀꯅꯥꯅꯣ ꯃꯤꯁꯛꯇꯣ ꯍꯥꯏꯕꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯐꯧ ꯌꯥꯝ ꯆꯥꯕ ꯃꯥꯃ ꯀꯨꯜꯂꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯊꯤꯔꯞ ꯇꯧꯕꯤ ꯂꯩꯕꯗꯣ ꯃꯗꯨ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯅꯤ ꯀꯩꯅꯣꯝꯅꯦ ꯃꯤꯌꯦꯡꯗꯣ ꯌꯥꯗꯦꯕ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯨꯡ ꯉꯥꯟꯕꯤꯔꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯅꯨꯡ ꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯄꯥꯟ ꯉꯥꯟꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯤꯡꯒ ꯈꯪꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩ ꯑꯝꯇ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯧꯔ ꯃꯇꯨꯡ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯧꯕꯤꯕ ꯑꯗꯨꯅꯤ ꯑꯁ ꯈꯨꯍꯥꯏꯒꯗꯤ ꯃꯗꯣꯛꯅ ꯄꯛꯇ꯭ꯔꯦ ꯑꯣꯏꯕ ꯍꯣ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯌꯥꯕꯨꯗꯤ ꯌꯥꯔꯛꯀꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯅꯨꯄꯤ ꯂꯩꯄꯣꯟꯇꯦ ꯅꯨꯄꯥꯅꯤꯅ ꯁꯨꯝ ꯑꯩꯅ ꯍꯥꯟꯅ ꯍꯧꯕꯤꯗ꯭ꯔꯗꯤꯅ ꯁꯨꯝ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯈꯣꯝꯕꯗꯤ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯕꯗꯤ ꯋꯥ ꯉꯥꯡꯒꯟꯗꯦ ꯇꯨꯃꯤꯟ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩ ꯃꯇꯥꯎ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯑꯁꯨꯝ ꯇꯥꯔꯒ ꯅꯣꯡꯃꯤ ꯇꯨꯃꯤꯟ ꯐꯝꯂꯤ ꯁꯣꯝꯗꯅ ꯏꯅꯨꯡ ꯉꯥꯟꯕꯤ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯈꯣꯏꯃꯨꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯔꯤ ꯏꯕꯦꯅꯤ ꯊꯝꯕꯥꯜ ꯊꯣꯏ ꯁꯅꯥꯔꯩꯒꯤ ꯃꯅꯨꯡꯗ ꯏꯅꯨꯡ ꯉꯥꯟꯕꯤꯁꯤ ꯁꯅꯥꯔꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯃꯃꯝꯗ ꯂꯩꯅꯕ ꯑꯣꯏꯕꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯇꯣꯏꯅ ꯄꯨꯜꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯣꯏꯃꯨꯅ ꯏꯅꯨꯡ ꯉꯥꯟꯕꯤꯕꯨ ꯁꯅꯥꯔꯩꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯈꯪꯂꯝꯗꯦ
ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯁꯅꯥꯔꯩ ꯁꯤꯡꯅꯔꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯏꯅꯨꯡꯉꯥꯟꯕꯤꯗ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯆꯥꯡꯌꯦꯡꯒꯤ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨ ꯂꯩꯁꯪꯅ ꯁꯤꯟꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯈꯣꯏꯃꯨꯕꯨ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯄꯥꯎ ꯄꯨꯝꯕ ꯃꯥꯒꯤ ꯃꯇꯥ ꯁꯅꯥꯔꯩꯗ ꯇꯝꯂꯝꯃꯤ꯫ ꯏꯇꯥ ꯁꯅꯥꯔꯩ, ꯅꯪꯅ ꯆꯤꯡꯅꯕ ꯆꯨꯝꯂꯦ꯫ ꯅꯪꯒꯤ ꯈꯣꯏꯃꯨ ꯍꯥꯏꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨ ꯂꯩꯁꯪ ꯍꯥꯏꯗꯣ ꯑꯗꯨꯗ ꯄꯥꯎ ꯆꯦꯜꯂꯛꯏ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯅ꯫ ꯍꯌꯦꯡꯁꯦ ꯎꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯇꯥ? ꯏꯇꯥ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯆꯤꯡꯅꯔꯛꯏꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯇꯥ, ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯅꯪ ꯑꯗꯨꯃꯨꯛ ꯆꯠꯂꯣ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ, ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯌꯦꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯈꯣꯏꯃꯨꯒꯤ ꯃꯤꯅꯝꯕꯗꯨ ꯐꯥꯅꯕ ꯍꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯗꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯂꯥꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯑꯩꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯕ꯭ꯔꯣ? ꯁꯥꯎꯕ ꯌꯥꯗꯦꯀꯣ? ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ, ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯤꯕꯁꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯍꯧꯅꯁꯥ ꯆꯤꯟꯗ ꯄꯪꯍꯥꯏꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ? ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯝꯊꯥꯛꯇ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝꯅ ꯂꯨꯝꯅ ꯈꯟꯕ ꯁꯥꯔꯗꯨꯅ ꯃꯥꯏꯊꯣꯡꯀꯗꯨ ꯁꯦꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯀꯅꯥ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯂꯛꯇ꯭ꯔꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔ ꯃꯆꯥ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯔꯦꯝꯕꯕꯨ ꯇꯥꯍꯧꯒꯗ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯒꯗꯨ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁ, ꯑꯣꯏꯗꯕ ꯉꯥꯡꯗꯤ ꯑꯣꯈꯥꯛꯇ ꯍꯩꯔꯤꯅꯤ ꯁꯤꯗꯤ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯨꯄꯤ ꯀꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯡꯁꯤꯗ ꯊꯨꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯛ ꯑꯁꯦ ꯐꯅ ꯐꯖꯔꯤꯅꯦꯕꯁꯦ, ꯑꯗꯣ ꯃꯥꯏ ꯃꯆꯤꯟ ꯈꯨꯊꯤꯁꯤꯗ ꯐꯖꯔꯝꯕ ꯃꯁꯛꯀꯁꯦ ꯈꯪꯊꯤ ꯊꯤꯖꯤꯜꯂꯤ ꯑꯣꯏꯕ꯫ ꯉꯥꯡꯉꯨ ꯅꯪ ꯑꯣꯏꯗꯕꯗꯣ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯪ ꯈꯪꯅꯤꯕ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯏꯃꯨꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯗꯨꯕꯣ? ꯑꯩꯒ ꯂꯩꯕꯁꯤ ꯅꯪ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯥ? ꯍꯣꯏꯗ, ꯂꯥꯏꯔ ꯃꯆꯥ ꯑꯩꯕꯨꯗꯤ ꯀꯅꯥꯅ ꯍꯩꯅꯗꯦ? ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯕꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯗ, ꯑꯩ ꯀꯩꯁꯨ ꯐꯠꯇꯅ ꯈꯜꯂꯣꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯝꯇ ꯄꯤꯕꯤꯗ ꯅꯇꯣꯝꯇ ꯋꯥ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ? ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦꯗ ꯑꯩꯗꯤ꯫ ꯈꯣꯏꯃꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯕꯨꯗꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯏꯕꯦꯝꯃ, ꯅꯁꯛꯇꯨꯁꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ꯫ ꯁꯦꯠ ꯄꯥꯏꯕꯗꯨꯗ ꯁꯨꯝ ꯀꯣꯏꯕꯤꯒꯦ ꯇꯧꯕ ꯋꯥꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯍꯥ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯫ ꯅꯪꯗꯒꯤ ꯊꯃꯣꯏꯁꯦ ꯎꯕꯤꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤ꯫ ꯑꯣ, ꯑꯗꯨ ꯇꯥ ꯈꯣꯏꯃꯨ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯒꯗꯤ ꯀꯣꯏꯗꯦꯀꯣ? ꯃꯤꯅꯝꯕꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯍꯦ꯫ ꯑꯁ, ꯀꯣꯏꯗꯦꯗ, ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅꯣ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯗ ꯍꯟꯅꯐꯥꯎ ꯌꯦꯡꯖꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯁꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯗꯨꯒ ꯑꯩꯁꯤꯅ ꯀꯅꯥ? ꯈꯣꯏꯃꯨ, ꯁꯅꯥꯔꯩꯅ ꯀꯔꯣꯝꯗꯒꯤꯅꯣ ꯆꯠꯊꯣꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯅꯥꯔꯩ, ꯅꯪꯗꯤ ꯀꯔꯣꯝꯗ ꯊꯣꯔꯛꯏꯕ? ꯇꯥ ꯈꯣꯏꯃꯨ, ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ꯅꯪꯕꯨ ꯑꯩ ꯅꯠꯇꯕ ꯑꯇꯩ ꯀꯅꯥ ꯑꯃꯗ ꯅꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯅꯨꯄꯤ ꯄꯨꯝꯕꯗ ꯂꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯦꯀꯣ? ꯅꯠꯇꯦ ꯁꯅꯥꯔꯩ, ꯅꯪ ꯂꯥꯟꯅ ꯈꯟꯅꯧꯕ꯫ ꯑꯩ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ, ꯅꯪꯅ ꯁꯤꯔꯥꯟꯅꯅ ꯈꯜꯂꯦꯕ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯁ, ꯀꯔꯤ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯦꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ? ꯍꯦꯠꯆꯤꯟ ꯊꯤꯕ! ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯃꯟꯕꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯣꯏꯕ ꯍꯦꯛ ꯊꯧꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯇꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯩ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯗꯨꯅ ꯈꯣꯏꯃꯨꯕꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕ ꯈꯣꯏꯃꯨꯗꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨ ꯊꯣꯛꯂꯔꯦ꯫ ꯈꯣꯏꯃꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯅꯥꯎꯕꯤꯒ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯈꯔ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯕꯗꯨ ꯅꯥꯎꯕꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯇꯥ, ꯑꯥꯗ ꯅꯨꯄꯥ ꯑꯃ ꯐꯨꯔꯦꯗꯣ! ꯍꯣꯏꯅꯦ ꯏꯇꯥ, ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯀꯔꯟ ꯇꯥꯔꯨꯕꯒꯤ ꯁꯣꯏꯗ ꯑꯣꯏꯔꯝꯅꯤ, ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯅꯥꯎꯕꯤꯅ ꯏꯇꯥ ꯑꯅꯤꯕꯨ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯔꯛꯏꯅꯣ ꯀꯔꯟ ꯇꯥꯔꯛꯏꯔꯣ? ꯐꯠꯇꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯐꯨꯕ ꯌꯥꯎꯒꯦ ꯏꯇꯥ꯫ ꯁꯅꯥꯔꯩꯅ ꯈꯣꯏꯃꯨꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇꯦ ꯄꯣꯏꯅ ꯄꯣꯏꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯇꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯕꯨ ꯀꯣꯏꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯐꯨꯖꯤꯜꯂꯣ ꯏꯇꯥ ꯅꯣꯏꯁꯨ꯫ ꯅꯥꯎꯕꯤꯁꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯦꯛ ꯇꯥꯕꯒ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯈꯣꯏꯃꯨꯗꯤ ꯍꯦꯛꯇ ꯀꯥꯎꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯣꯏꯃꯨꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯕꯗꯨꯗꯗꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯅꯥꯔꯩꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯠ ꯍꯧꯒꯠꯇꯨꯅ ꯇꯨꯔꯒ ꯂꯩꯔꯤꯕ ꯁꯅꯥꯔꯩꯗ ꯌꯦꯡꯊꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯩꯅꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗꯤ꯫ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ, 5 ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ, ꯑꯩ ꯀꯨꯁꯤ꯫ ꯅꯣꯏꯗꯤ ꯅꯁꯛꯇꯣ ꯊꯤꯃꯟꯕꯒꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯕ ꯈꯪꯉꯕ? ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ? ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯈꯪꯍꯧꯗꯅ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯊꯣꯏ ꯃꯊꯃꯣꯏ ꯅꯤꯛꯂꯗꯨꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯈꯣꯏꯃꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯃꯛꯅ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯪꯖꯔꯕ ꯅꯪꯃꯛꯅ ꯁꯤꯒꯨꯝꯕ ꯁꯛꯂꯣꯟꯂꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯕꯒꯤ ꯃꯍꯩ ꯅꯪ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏ꯫ ꯅꯥꯎꯕꯤꯁꯨ ꯊꯣꯏꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯊꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯕꯨꯗꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯄꯨ ꯌꯥꯝꯂꯕ ꯊꯃꯣꯏꯗꯨꯅ ꯊꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯨꯕꯅꯤ꯫ ꯊꯣꯏ ꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯣꯏꯅ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯝꯂꯒ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯦ ꯅꯨꯄꯤꯗ ꯆꯣꯞꯄ, ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕ ꯍꯥ? ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯀꯌꯥꯁꯤꯕꯨ ꯊꯨꯒꯥꯏꯕꯒꯤ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯪꯗꯕ ꯑꯣꯏꯌꯨ꯫ ꯅꯪꯅ ꯃꯤꯒꯤ ꯃꯆꯦ ꯃꯆꯜ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯗꯁꯨ ꯊꯣꯛꯄ ꯑꯣꯏꯌꯨ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯅꯨꯄꯥꯒ ꯊꯦꯡꯅꯔꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯅꯪꯒꯨꯝꯅꯗꯤ ꯆꯠꯂꯨꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯂꯣꯏꯅꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗ ꯌꯦꯜꯂꯛꯀꯗꯨꯅ ꯏꯇꯥ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯨꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯅꯥꯔꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯇꯧꯕꯗꯤ ꯑꯩꯅ ꯐꯪꯕꯅꯤ꯫ ꯀꯔꯝꯕ ꯍꯥꯏꯕꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯈꯛ ꯌꯥꯗꯕꯅꯤ, ꯀꯣꯏꯅ ꯆꯠꯄꯅꯤ, ꯃꯇꯝ ꯃꯥꯅ ꯌꯧꯔꯛꯂꯕꯗ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯊꯃꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯔꯕ ꯈꯣꯏꯃꯨꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯃꯍꯥꯛ ꯉꯁꯤꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯊꯣꯏꯒ ꯁꯅꯥꯔꯩꯒ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯒꯤꯗꯤ ꯏꯕꯦꯅꯤꯒ ꯊꯝꯕꯥꯜꯒ ꯂꯩꯔꯤ ꯈꯟꯗꯣꯛꯂꯝꯃꯤ, ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯋꯥꯔꯨꯗꯦ꯫ ꯈꯣꯏꯃꯨ ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨ ꯂꯩꯁꯪꯒ ꯊꯝꯕꯥꯜꯕꯨ ꯎꯅꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯕꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨ ꯂꯩꯁꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯃꯤꯌꯥꯝ ꯇꯤꯜꯂꯤꯁꯤꯅ? ꯑꯁꯤ ꯑꯅꯥꯒ ꯌꯥꯎꯕ ꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ ꯏꯇꯥꯎ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯤꯗ ꯑꯃꯨꯛꯇ ꯍꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯕꯦꯝꯃ, ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯁꯤꯗ ꯂꯩꯕ ꯏꯆꯦ ꯊꯝꯕꯥꯜꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯪ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯣ? ꯇꯥ ꯈꯣꯏꯃꯨ ꯂꯥꯛꯍꯧꯋꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯈꯨꯔꯥ, ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯃꯥꯗꯣ ꯊꯣꯔꯛꯄ ꯌꯥꯗꯣꯏ ꯃꯥꯟꯗꯤꯌꯦ, ꯃꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯆꯥꯛ ꯆꯥꯅꯕꯒꯤ ꯇꯧꯅꯍꯧꯔꯤ, ꯑꯩꯁꯨ ꯆꯥꯎꯗꯣꯏꯅꯦ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣꯀꯣ, ꯑꯩ ꯆꯪꯉꯦ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯊꯃꯣꯏꯗꯗꯤ ꯀꯔꯤꯅꯣꯃ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯈꯟꯇ ꯁꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯁꯤꯅꯤꯅꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯍꯥꯏꯁꯦ, ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯔꯥꯜꯗꯨꯗꯤ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯤꯅ ꯂꯥꯜꯂꯛꯂ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯣꯏ ꯃꯤꯒꯤ ꯃꯔꯥꯜꯗꯣ ꯃꯤꯅ ꯍꯥꯏꯅꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯣꯏꯃꯨꯗꯣ꯫ ꯑꯃꯨ ꯂꯩꯁꯪꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯎꯗ꯭ꯔꯕꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ, ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯍꯣꯏꯗ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯄꯔꯦꯡ ꯃꯌꯥꯝ ꯂꯩꯗꯨꯗꯤ, ꯑꯗꯨꯗꯒꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯈꯜꯂꯨ꯫ ꯈꯣꯏꯃꯨ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯅꯤꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯗ ꯆꯍꯤ ꯈꯔ ꯍꯟꯖꯔꯁꯨ ꯏꯕꯦꯅꯤꯗꯣ ꯑꯗꯨꯝ ꯂꯧꯔꯒꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯈꯣꯏꯃꯨ ꯀꯧꯔꯛꯏ꯫
ꯈꯨꯔꯥ ꯏꯆꯦ ꯊꯝꯕꯥꯜꯅ ꯁꯤ ꯄꯤꯔꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯆꯦꯠ ꯑꯃꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯗꯨꯅ ꯄꯤꯔꯛꯂꯝꯃꯤ ꯆꯦꯗꯨ ꯄꯤꯔꯝꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯑꯉꯥꯡꯗꯨ ꯌꯦꯡꯂꯝꯂꯒ ꯆꯤꯔꯣꯜ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯇꯥ ꯈꯣꯏꯃꯨ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕꯗꯣ ꯃꯄꯨ ꯃꯥꯅꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯪꯗꯤ ꯂꯥꯛꯈꯤꯗꯦ ꯅꯃꯤ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗꯦ ꯅꯪꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯏꯖꯈꯤꯕꯅꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯤ ꯄꯥꯝꯕꯤ ꯃꯆꯥ ꯑꯩꯅ ꯇꯥ ꯈꯣꯏꯃꯨꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯊꯃꯣꯏꯗ ꯃꯔꯥ ꯇꯥꯅ ꯍꯧꯕ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯇꯥꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯇꯥ ꯈꯣꯏꯃꯨ ꯈꯣꯏꯃꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯈꯪꯂꯛꯄꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯝꯃꯤ ꯐꯪꯂꯔꯣꯏ ꯈꯪꯂ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜꯁꯨ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯔꯤ ꯈꯣꯏꯃꯨ ꯇꯍꯥ ꯇꯍꯥꯅ ꯑꯃꯨ ꯂꯩꯁꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯗꯣ ꯑꯩ ꯏꯕꯦꯅꯤꯒ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯗꯣ ꯑꯩꯕꯨ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯆꯦꯟꯈꯤ ꯑꯃꯨ ꯂꯩꯁꯪꯁꯨ ꯉꯥꯡꯗꯨꯅ ꯇꯥꯟꯅꯍꯧꯔꯤ ꯍꯩ ꯀꯩꯅꯣ ꯏꯇꯥꯎ ꯈꯣꯏꯃꯨ ꯉꯥꯎꯔꯕ ꯅꯪꯕꯣ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯅꯨꯄꯤ ꯑꯃꯇ ꯐꯪꯉꯔꯣꯏ ꯈꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯇꯥꯟꯅꯕ ꯉꯝꯖꯕ ꯅꯠꯇꯦꯗ ꯃꯇꯣꯝꯇ ꯃꯔꯥꯏ ꯆꯠꯆꯧꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨ ꯂꯩꯁꯪꯗꯨ ꯂꯩꯍꯧꯔꯝꯃꯤ ꯈꯣꯏꯃꯨ ꯏꯕꯦꯅꯤꯕꯨ ꯎꯅꯤꯡꯂꯕꯁꯨ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ ꯑꯁꯨꯝ ꯀꯨꯏꯅ ꯉꯥꯏꯕꯕꯨ ꯏꯕꯦꯅꯤꯗꯤ ꯊꯣꯔꯛꯇ꯭ꯔꯕꯗ ꯈꯣꯏꯃꯨ ꯅꯨꯃꯤꯠꯇꯨꯃ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯋꯥꯔꯧꯈ꯭ꯔꯕ ꯅꯨꯄꯥꯗꯨ ꯏꯕꯦꯅꯤꯕꯨ ꯐꯪꯍꯧꯔꯣꯏ ꯈꯜꯂꯛꯂ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯈꯣꯏꯃꯨ ꯏꯕꯦꯅꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯕꯗꯨ ꯊꯦꯡꯅꯅꯤꯡꯕ ꯃꯥꯗꯤ ꯊꯦꯡꯅꯗ꯭ꯔꯕꯗ ꯈꯣꯏꯃꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯍꯜꯂꯒꯦ ꯈꯟꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯧ ꯅꯍꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯕꯦꯅꯤꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯃꯣꯏꯒꯤ ꯆꯥꯛꯀꯧꯕꯗꯣ ꯉꯥ ꯇꯞꯇꯥꯏ ꯍꯩꯊꯈꯤꯕꯅꯤ ꯊꯥ ꯐꯕꯒꯤ ꯆꯥꯛꯁꯤꯁꯨ ꯉꯥꯗꯣ ꯍꯩꯊꯒꯦ ꯍꯥꯏꯔꯅꯤꯕꯣ ꯍꯣꯏꯅꯦ ꯏꯅꯥꯎ ꯏꯕꯦꯅꯤꯗꯣ ꯀꯛ ꯀꯛ ꯂꯥꯎꯔꯀꯥꯟꯗ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯁꯥꯅꯗꯤ ꯂꯣꯏꯔꯦ ꯇꯤꯛꯊꯉꯩꯅꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯤꯗꯣ ꯃꯥꯕꯨ ꯂꯧꯕ ꯅꯨꯄꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯐꯩ ꯏꯆꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯜꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕꯨ ꯀꯣꯟꯅꯔꯅꯤꯌꯦ ꯃꯥꯅꯤ ꯍꯌꯦꯡꯁꯨ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯇꯣ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯃꯌꯥꯝꯗꯣ ꯇꯞꯇꯥꯏ ꯆꯥꯊꯣꯛꯁꯨ ꯉꯥꯏꯗꯅ ꯈꯣꯏꯃꯨ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯇꯥꯔꯦ ꯃꯗꯨꯗꯤ ꯏꯕꯦꯅꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ ꯁꯅꯥꯔꯩꯒꯤ ꯅꯣꯡꯉꯥꯟꯕꯤꯒꯒꯤ ꯃꯆꯤꯟꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯅ ꯈꯣꯏꯃꯨꯒꯤ ꯁꯖꯠꯁꯨ ꯈꯪꯅꯔꯝꯃꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯂꯩꯕꯤꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯄꯥꯈꯪ ꯄꯨꯟꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯁꯨ ꯑꯃꯨꯛ ꯀꯛꯄ ꯌꯥꯗ ꯐꯪꯂꯔꯤ ꯈꯣꯏꯃꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯥꯆꯧ ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯅꯣꯛꯅ ꯈꯦꯟꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯕꯁꯨ ꯇꯥꯆꯧꯅ ꯈꯔ ꯍꯥꯏꯕꯤꯈꯣ ꯑꯩ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯣꯏꯃꯨ ꯃꯆꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯧꯈ꯭ꯔ ꯃꯇꯝ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯩꯅ ꯐꯪꯖꯕꯅꯤ